Hello, I giving baboy na may rakpam. Nahanam pamas di sorgi wapaw ta na bagida maglakpiba ang sige magkatagachari. Ayaki prathna di nahak na takdir ba wapaw ang sige mapal na isor buhay na nungsiba amasung mahaki mi aduga mahaki singlup buhay na nungsiba sini. Diba ayak na nahaki na pamda nolukchoning ba dudi nahak na takdir ba wapaw asina. Nahak na nahaki singlup ta pipam thok pa nahaki commitment amasung nahaki singlup ki luching ba singi makapon pam thok pa adugi mahuti silhan bigano. Adu ba wapaw sige mapal na. Naging lupa hinanong siba, naging luching mo sing hinanong siba, at quite maruoy na, isori matik mangalig na maghingba punsi na chakot pa ado, eki pratana ni. Ibang umaki wapaw, taminas. Klona na Romeo punta ama pada ni pandai ni kulung le phaw da hangdok pi Romeo punta ama pada ni pandai ni kun gum doi silna usung ekhoi efisagi larik adu nainamina ba adu dagi matam khara lepminaraga lakadau riba nongmaijing mari ngasi ga thaga nongmaijing mari asida maru oina isor kanano haibudagi matang ne kun nainamina gani So lakdir nung majing mari asida kun naina gado ba sentence ama kakte ni wahai pareng ama kakni hai bo wahai pareng sinung majing mari thone koi macha khan yeng na rakani adu hai bo wahai pareng de sini The God of the Bible who exists is unchanging, sovereign and holy. Lay riba Bible gi sorasi hong banai deba matik leiba aduga sing bisor aduna ngasigi text asida ko yengmina se Romans chapter 1 verse 18 dagina verse 23 power maramdi makhoi gi phattaba aduna achumba adu thingba isor ningdaba amasung dharma chendaba mi punmaki mathakta Esor na Mahaki may hauna sauba adu sargadi phongdoklay maramdi isorgi maramda khangba yaba adu makhoida khanghanbire maramdi isor na makhoida madu uhanbire maramdi taibang pal semba matamdagi hauna uba ngamdaba mahaki gunsing adu sengna uhanbire mahaki lomba naidaba pangal amasung isor oibagi gun adu semkraba potsing adugi mapana khangba ngamle maramaduna makhoi ngapi pham leite Maramdi makoina isor bu khanglabasu makoina mahakpu isorni haiduna thagate aduga thagat ningbasu leite aduga makoigi wakhal makhaisu arembo oirakle aduga makoina makoigi apangba pukning mamsilakle makoi asingbani haina haidok jarbasu makoi apangba sing oirakle aduga makoina siba naidaba isorgi matik manganbu siba naiba mi Ujek sing makhong mari panba sa sing amasung mapuk na situna chatpa singa manaba murti ka onthok nare prarthana dos Ekhoi bu sembi ba amasung ekhoi bu sabi ba ekhoi bu yokpi ba ekhoi gi wakhal na lamba phangdaba aduga yoba ngamdaba mangal gi maphamda leiba ibungo nahak punga sigi numita ekhoi na naina jagadobu gi tanja pina bi sigi damar thagachari Kaya da lu kraba du kaya da pak chaw kraba nahaki loksing no amasung wakhal no duga nahak no oriba du nipa aduga nahak na ekhoi da pina bira nahak pu nainaba yabagi ayabada marmasin prabhu nahaki mateng ni siri ekhoi gi mit panghan biyu ipa ekhoi bu sing na uhan biyu ekhoi na udaba sing uhan biyu ekhoi na khangdaba sing khanghan biyu ekhoi da hongdokba darkar leiba sing adu hongdokpi Chris ekhoi da utpi ibungo nahak na oribada ekhoi da nahaki wahai gi mapalna seng na amasung chumna ekhoi da utpi adugi mapalna ekhoi gi punsi hongdokpi Prabhu nafamdagi nizari ekhoi biteng wangbi aihak biteng wangbi Yesu Christ gi mingda nizari bani Amen Amen Aku ni parapun tu mapan gi pada tara ada paboi batara gadi Jehovah bu ki badi losingi haurak phamni aseng bi bungo bu khang badi wakhal ta bani han haibda kun uba pham Silna sing thasa bai khoi gi punsi da
asengba isorgi lausing khangbasi anduki matik maroi aduga hairiba adu pauro iriba nupa asina iba matamda yamna mayek singni aduga John Calvin ko isorgi thogol to pastor man sumain hai aseng lausing se karai bu kawe aseng lausing hai basidi isor kanano haiba masak seng khangba aduga adugi mapalna aikhoi kanano haiba mayek singna khangba aduga aikhoi kanano haiba mayek singna khangna bagi damakti isor kanano haiba han mayek singna khangba darkar le aduna ai asi kanano mioi basi kanano ai mafam nasida gospel community church sa member ama oiraga leiriba mioi oikraba aikhoi asi kanano haibasi mayek sengna khangna bagi damakta aikhoina khurum liba aikhoina thagat liba aduga aikhoina nomajing khudingi laklaka magi mingtholbu wang thangali isor asi kanano mayek sengna khangba darkar le miyoiba amana isorbu khangba haiba asi taupadraba yadraba aduga khwaidagi maru oiba hiramamani aduna Westminster gi catechism amakakle adu hairiba adugi ahanba wahang se kaino haiba targadi miyoibagi chief end se kaino miyoibana leibagi maram se kaino what is the purpose of man miyoibana taibang panbada leibagi maram se karino mi ataina haibe ai koina leibase nungaina bani thabak thona bani paisa paina bani aduga tongan tongan makhalda tongan maongda punsi nungai thok khawna bani aduga aigi oiba aning mapam khudimos na thunghal hongna bani haina adu bichal na sum adu haidi isor yo haina miyoiba amane hingbagi thoidokpa maramdi isor bu khangnaga nangona mate mangal pinaba aduga mahak lunan leimina no biamakte to know God, to enjoy God, and to glorify God. aduna aikoina lakadeba handaki tha chupasida handaki tha dugu mathangi June gi tha sida aikoina nene minera kadebe isor asi kanano haiba sig matang aikoina nene minera kaduribani aduna aikoina nene minera kadobagi emphasis asi karino haiba targadi aikoina isor gi matang da aru basing aikoina nene minera kane aru bain haiba sida thoidok hendokna aikoina khangmangam da mongna luba natte isor gi wahaida aruba in the sense aduki matik ningkise wakal khalaga yengse nang aibu sembi be isor adune aikoina nene kaduribase aduga aikhoigi wakhalna lamba phangdaba aikhoina semba mafamdasu leitaba aduga aikhodi karisi darkar leitaba isoruna aikhoina naina kadoribase aduna adugi maikai romda aruba achum sine khona naina kadoribase adubu haiba aikhoina nainarakba khuding maksing asida aihak ichil naw sing da lehring wakhaludi aikhoina isorgi mahak leibagi matang mahaki hongba naidaba mahaki tauba ngamba mahaki matik magul aduga mahaki asengba da aikhoina naina minarakani aduga haiba naina minarakadaba khuding maksing asigi emphasis ahan badadi adugi achumba singduna aikhoigi kok asigi gyan hengatlaga khangdaba mi singi mathakta napal punji hingnaba nate the emphasis is not for our head knowledge and pride adubu aikhoin isor si kanano haina nainabagi mapalna aikhoi gi punsida nolukpa henana bagi damakta adug ibungo mangona pifam thokpa thagatpa khurumba amasung nolukpa du pina bagi damakta so this is the emphasis of our study aikhoin isor bu naina gadu bagi thodok maramdi mahak pu hena khangnaba mahak pu hena thagatnaba mahak pu hena khurumnaba mahaki damakta hena hingana bagi damakta napal gi damakta na aduga atopa maramana karigidamaktun haiba targdi aikhoina nainabagi mapal isor si kanano haina khoi nainabagi mapalna christian singi marga yam toina hainaba aigi isor leini haina haiba wahai se yamna yangna sisine aduba aikhoina nainabagi mapalna aigi di isor leini haina haiba matamda haiba wahai du lumnabagi damakta aikhoina mi singda aigi di isor le haina haiba matamda aikhoi thajaba sing haiba matamda de yamna yang hai adu nate sil naw se leiribi isor kanano khangbagi mapalna adugi wahai pareng adugi matik lummi lui aduga adugi matik ningthiza ha udna bi damakta adugi roi bede ai ton emphasis me amne adubu haiba khars ene khangatsa bodani ahamati mati ban taruk pada tramathoi taruk ta khoni yengmina badugumna umina ba phangba dugumna ekhagi sorase mangal na phawa yoba ngamdaba jaga du leibi sorni aduna ekhagi emphasis karino ibungo mahapu aikhoina naina jaba phangbase aikhogi damakri born have wakal silona yemina bai pam aduna ngasi gi numya se aikhoina naina mina kadobudi the existence of God mafam se su hapag leire
Aduna, the existence of God, Esor lay have ko yang minagani. Aduna, ngasigi now I handle sentence asang mga pigre. Aduga sentence asang ba do mahamang tugar ka na ng picture kani. Aduna ngasigi topic existence of God as ikon ekramana ningsing minabayagan have target sumhana. The God of the Bible exists, and He exists gloriously and self-sufficiently. The God of the Bible exists, and He exists gloriously and self-sufficiently. Bible gi source lay aduga mahak matik mangal chaona amasung Maromdomda mapung phana lay. Bible gi source lay aduga mahak matik mangal chaona amasung Maromdomda mapung phana lay. The existence of God is sure lay. Asi akoy nga sige topic ni. Adu which inaw akoy nga sige numita is sure lay the existence of God. Ko is sure lay riba du khang na bigida mag akoy na riba si. Ayang adom bu wakal tahaning jaga amalaya asigi topic asi the existence of God asigi matangda. Aikoina Esor lay haina haiba sigi matang na haiba matamda aikoina bhab taminaba pamba aduga aihang na hen lumna aduga lum kari haigani emphasize tawning-ba maram adu kaino hai targadi aikoina Esor lay haina haiba si aihang na sandukchara kadu wapa sigi mapan na proof tawnaba amanate. I am not trying to prove the existence of God here. Adubu aihang na Esor lay haina haiba si proof to na banatana lay hain haibu I'm assuming it. Aduna thazaba amana Esorbu naina nabagidamag Esor gi matang na khang na nabagidamag the approach that a Christian has is not of trying to prove the existence of God but a presupposed assumption that He exists. Lay tabadu lay haina proof to banate tawri bathawak ko. Aduna aikoina topic of existence of God hain haiba matamda ai hak na torokadu bathabak se o Esor lay hain haiba nakoi myam mafam da kari hagini sakhi sabon udda banate sakhi sabon du thajagire thajarogire Esor lay Bible gi Esor lay aduga hairi basi ai hak na haiba nate aduga ai hak gi aning magi matung ina sunnate aduga hairi basi Esor gi wahai na make sing na udra lay. The Bible does not try to prove the existence of God. It declares the existence of God. Bible na Esor lay haibad utna bidamak Esor na ko the Bible se ihan birak panate adu mahak lay haibs uthopane. Adu tongan mihiram sing da thajaba sing imarta so adu thajaba sing imarta su Esor lay haibs utna bidamak ta tongan maong sing da yamna kari haigani proof sing puthona bidamakta proof sing season aduna attempt mayam to Esor lay udna bidamakta adu hariba sida akoina wakal khamina ba yabse ken hain tarangati lomba naidaba mamang dagi eternity past dagi lerglaba Esor ni aduga mahak asi aikoi leram labasu leram drabasu adum leiraba Esor ni adubu miyoi ba khoi pam miyoi ba khoi thamoi kanba miyoi ba khoi gi nunganna baduna maram oiraga leiduna leiraba lomba naidaba Esor se lei haiba mu utpa mu darkar leire adi namak tongan mi sing na haiba udna bidam to hone adu tongan method sing sisane man Esor na mahak masa magase Bible nainak matam da theology da suman hai general revelation haiba ma aduga special revelation haiba ma Esor na mahak masa asi prakriti da mahak na sem grab khuding mak sing sida udle aduga mahak na nakalama romdana mahak na mapung phana aduga yam ningena phongpi magi wahai gi pala mahak le haiba se udle adu haiba kanglup ahan basing asina udna bagi da makhona basing asina mafam se hang asina kadu wahai khar sing asi English ki obi wahai ni adubu ai maiti londa yamna chamna sandok chana bai khona jarge ahan badati Esor le haiba udna bagi da tongan approach le adubu approach sing marakta manga approach manga khakle ahan badati ontological argument haiba targedi
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯕꯨ ꯁꯦꯝꯕꯤꯕ ꯁꯥꯕꯤꯕ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯔꯛꯂꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯁꯦ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯥꯔꯒꯨꯃꯦꯟꯠ ꯑꯃꯅꯤ so that is ontological ontological meaning onto meaning being ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯃ ꯂꯩ ꯄꯨꯝꯅꯃꯛꯁꯤꯕꯨ ꯁꯦꯝꯕꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯄꯨ ꯑꯃ ꯂꯩ ꯍꯥꯏꯅ ꯃꯌꯥꯝꯁꯤꯡꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯨ ꯁꯦꯝꯕꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯝ ꯐꯪꯉꯤ so ꯑꯗꯨꯒꯤ ꯑꯥꯔꯒꯨꯃꯦꯟꯠ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯁꯦ ꯄ꯭ꯔꯨꯐ ꯇꯧꯅꯕ ꯃꯈꯣꯏ ꯍꯣꯠꯅꯩ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ cosmological argument cosmos ꯀꯣ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯑꯇꯤꯌꯥ ꯂꯩꯆꯤꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯦ ꯏꯆꯝ ꯆꯝꯅ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯁꯦꯝꯕꯤꯕ ꯁꯥꯕꯤꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯦꯝꯕꯤꯕ ꯁꯥꯕꯤꯕꯗꯣ ꯏꯁꯣꯔꯅꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯎꯠꯊꯣꯛꯄꯒꯤ ꯃꯄꯥꯟꯅ ꯑꯁꯤꯁꯤꯡꯁꯦ ꯁꯥꯈꯤꯅꯤ ꯏꯁꯣꯔ ꯑꯃ ꯂꯩꯌꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯑꯗꯨ ꯎꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯗꯨꯅ cosmological argument ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ argument ꯑꯃꯅ teleological argument teleological meaning ꯀꯔꯝ ꯍꯥꯏꯅ ꯒ꯭ꯔꯍꯁꯤꯡꯁꯦ ꯎꯡꯉꯤꯕꯅꯣ ꯄ꯭ꯔꯤꯊꯤꯕꯤꯁꯤꯅ ꯅꯨꯃꯤꯠꯀꯤ ꯑꯀꯣꯏꯕꯗ ꯀꯔꯝ ꯍꯥꯏꯅ ꯎꯡꯉꯤꯕꯅꯣ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯦꯀꯥꯅꯤꯖꯝꯁꯤꯡ ꯑꯁꯦ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗꯒꯤ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯑꯣꯏꯔꯝꯃꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯁꯦꯝꯕ ꯁꯥꯕ ꯑꯗꯨꯒ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯤꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯌꯦꯡꯁꯤꯜꯂꯤꯕ ꯌꯦꯡꯁꯤꯜꯂꯤꯕ ꯕꯤꯌꯤꯡꯗꯣ ꯏꯁꯣꯔꯅꯦ ꯍꯥꯏꯅ ꯄ꯭ꯔꯨꯐ ꯇꯧꯅꯕ so cosmologicalꯒ teleologicalꯒꯁꯤ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯑꯃꯁꯤꯅ ꯈꯨꯠꯁꯦꯝꯗꯨ ꯌꯦꯡꯕ ꯑꯗꯨꯒ teleologicalꯁꯤꯅ ꯈꯨꯠꯁꯦꯝ ꯑꯗꯨꯗ ꯆꯠꯅꯔꯤꯕ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯔꯛꯏꯕ ꯅꯥꯀꯦꯟ ꯊꯥ ꯑꯗꯒꯤꯗꯤ ꯌꯦꯅꯤꯡ ꯊꯥ ꯂꯩꯔꯛꯏꯕ ꯅꯤꯡꯊꯝ ꯊꯥ ꯅꯣꯡꯖꯨ ꯊꯥ ꯂꯩꯔꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ how does it happens ꯑꯗꯨ ꯍꯥꯏꯔꯤꯕ teleological argumentꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ familiar ꯑꯣꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯂꯩ the design demands a designer ꯀꯣ ꯘꯔꯤ ꯑꯃ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯘꯔꯤꯗꯨꯕꯨ ꯁꯦꯝꯕ ꯃꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯘꯔꯤꯗ ꯁꯦꯝꯃꯤꯕ ꯃꯤꯗꯣ ꯀꯔꯤꯅꯣ ꯑꯗꯨꯗꯣ ꯘꯔꯤ ꯃꯄꯨꯅꯤ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯃꯦꯀꯥꯅꯤꯖꯝ ꯈꯨꯗꯤꯡꯃꯛꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ intricate ꯑꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯃꯛ ꯌꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯁꯦ ꯀꯔꯝ ꯍꯥꯏꯅ ꯍꯪꯒꯠ ꯍꯟꯗꯥ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯍꯤꯡꯉꯤꯅꯣ ꯆꯥꯛ ꯆꯥꯔ ꯀꯔꯝꯍꯥꯏꯅ ꯇꯨꯝꯃꯤꯅꯣ ꯈꯨꯗꯤꯡꯃꯛꯁꯤꯡ so very intricacy ꯀꯣ a very intricate design ꯑꯗꯨꯒꯤ designer ꯑꯃ ꯂꯩ so that is teleological argument ꯑꯗꯨꯒ ꯃꯔꯤꯁꯨꯕꯁꯤꯅ moral argument ꯃꯤꯑꯣꯏꯕꯁꯤꯡꯅ ꯑꯁꯤ ꯇꯧꯔꯗꯤ ꯐꯩ ꯑꯁꯤ ꯇꯧꯔꯗꯤ ꯐꯠꯇꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯂꯣꯏꯅꯃꯛ ꯂꯩꯅꯩ ꯑꯌꯥꯝꯕꯁꯤꯡꯗ ꯑꯗꯨ ꯀꯅꯥꯗꯒꯤ ꯂꯥꯛꯏꯅꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯒꯤꯗꯤ ꯑꯗꯨꯝ ꯂꯥꯛꯄ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯕꯗꯒꯤ ꯂꯥꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯝꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯁꯨꯡꯇꯝ ꯇꯝꯕꯤꯗꯅ ꯑꯉꯥꯡ ꯑꯃꯗ ꯑꯣꯔ ꯃꯤ ꯑꯃꯗ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯇꯧꯅꯤꯡꯗ ꯑꯍꯥꯟꯕꯗꯗꯤ ꯂꯪꯈꯛ ꯅꯥꯏꯕꯗꯨ ꯂꯩ ꯀꯗꯥꯏꯗꯒꯤ ꯑꯗꯨ ꯂꯥꯛꯏꯗꯣ maybe because there exists a moral beingꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯍꯧꯔꯛꯐꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯄ꯭ꯔꯨꯐ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯉꯥꯁꯨꯕꯒꯤ ꯑꯦꯄ꯭ꯔꯣꯆꯁꯤꯅ historical argument ꯍꯥꯏꯕꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯋꯥꯔꯤꯁꯤꯡꯗ ꯍꯤꯁꯇ꯭ꯔꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗ ꯂꯩꯕ ꯐꯨꯔꯨꯞꯁꯤꯡꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯂꯩꯀꯣ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯁꯥꯕꯤꯕ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯈꯨꯔꯨꯝꯕꯁꯤꯡ ꯑꯩꯈꯣꯏ ꯇꯥꯕ ꯂꯩ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯗꯨꯁꯤꯡ ꯂꯥꯛꯏꯗꯣ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯂꯥꯛꯏꯕꯁꯦ so that's how they try to prove ꯍꯥꯏꯔꯤꯕ ꯃꯉꯥ ꯍꯥꯏꯕꯗꯤ ontological, cosmological, teleological, moral ꯑꯗꯨ historical argument ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯒꯤ ꯀꯥꯟꯅꯗꯕ ꯂꯩꯇꯕ ꯅꯠꯇꯦ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯇꯧꯔꯛꯏꯕꯁꯦ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯤꯁꯤꯡꯗ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯁꯤ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯑꯐꯕ ꯏꯟꯇꯦꯟꯁꯟ ꯑꯗꯨ ꯂꯣꯏꯅꯅ ꯍꯣꯠꯅꯕꯁꯤꯡ ꯉꯥꯛꯇ ꯑꯣꯏ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯑꯥꯔꯒꯨꯃꯦꯟꯠꯁꯤꯡꯁꯤꯒꯤ ꯑꯁꯣꯟꯕꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯣꯟꯕꯗꯤ ꯍꯥꯏꯔꯤꯕ ꯑꯥꯔꯒꯨꯃꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯄꯥꯜꯅ ꯃꯤ ꯑꯃꯗ ꯊꯥꯖꯕ ꯄꯤꯕ ꯉꯝꯗꯦ these arguments cannot give faith debate ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯥꯖꯕꯗꯤ ꯄꯤꯕ ꯉꯝꯗꯦ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏ ꯈꯪꯉꯤ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯖꯦꯅꯔꯦꯜ ꯔꯦꯚꯦꯂꯦꯁꯟꯗ ꯃꯍꯥꯛ ꯂꯩ ꯍꯥꯏꯕꯁꯤ ꯎꯠꯂꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯖꯦꯅꯔꯦꯜ ꯔꯦꯚꯦꯂꯦꯁꯟ ꯑꯗꯨꯅ ꯑꯔꯥꯟ ꯈꯨꯕꯝꯒꯤꯗꯃꯛꯇ ꯏꯁꯣꯔꯕꯨ ꯈꯪꯕ ꯐꯥꯎꯕꯗꯨꯗꯤ ꯆꯤꯡꯕ ꯉꯝꯗꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤꯕ ꯑꯥꯔꯒꯨꯃꯦꯟꯠ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯁꯨ ꯑꯗꯨꯅ ꯑꯩꯍꯥꯛ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯁꯤ ꯎꯠꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯇꯧꯖꯔꯛꯀꯗꯕ ꯊꯕꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯑꯥꯔꯒꯨꯃꯦꯟꯠꯁꯤꯡ ꯑꯗꯨꯗ ꯑꯩ ꯌꯦꯡꯉꯣꯏ ꯑꯗꯨ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯍꯥꯏꯔꯤꯕ ꯑꯥꯔꯒꯨꯃꯦꯟꯠꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯆꯨꯝꯕꯅꯤ ꯑꯣꯔ ꯏꯁꯣꯔ ꯂꯩ ꯍꯥꯏꯕ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯩꯍꯥꯛꯀꯤ ꯄꯨꯁ ꯕꯦꯛ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨꯗ ꯇꯧꯔꯤꯕꯗꯣ ꯑꯅꯦꯝꯕ ꯑꯃꯅ ꯑꯋꯥꯡꯕ ꯑꯃ ꯂꯩ ꯍꯥꯏꯕ ꯎꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ
Adubu Esor lay haina haibasi awang ba adu unanabagi damakta mapung phaba sakhi aikhogi mphum lay aduga haibasi mahaki wahine aduna hariba arguments sing se sungan kandrabra na te kandabanate ai hakna kanbi phangnabagi damakta asigi argument asina papchenba mi amana Esor gi loksing adugi mapalna mangondagi aran khum phangnabagi thajaba piba ngamdaba oiba targisu kanbi phangnaba mi amagi maphamdade mahaki thajaba hena chethanbada mateng pangai karam hain o asengba ma aina thajabi Esor se achumbane prakriti singna takli aduga akhoi mi bigi wakhal sin yauri khudimok sing da akhoi thajaba hena chethalle adubu aibu thajaba tana chinglaknaba argument sing din natte aduna akhoi da thajaba pibadu karino haiba argument sing da natte maruina akhoi da thajaba pibadu ibungo mahaki sor oraba mahaki wahai asini aduga haiba je koina ibriya pandu taramathoi gi pada taru adu uba phangi karamana yengse Hebrew chapter 11 verse 6 kari hai aduga thajaba yaudana Esor pathanba oithoktabani maramdi Esor gi maphamna changjarakpa mahak aduna Esor lei amasung mahakti mahakpu pukning changna thijaba mi thijaba singda manapi mapuni haina thajagadabani haiba thajagadabani amase koi mai action khangmine madudi thajaba piba adu Esor gi wahine aduga Esor lay haina haiba si maru oina asiguma scientific ki aduga archaeology ki ton ba argument asina maru oina proof tawgodogo natte aduga Esor gi wahisina Esor gi wahi maramdi haiba Esor lay haiba du proof tawna natte hanba de aduga declare tawamane aduga haiba wahi asina thajaba supi aikon romi ban tarabada Romans 10:17 faith comes by hearing and hearing by the word of Christ. Adu aikoi kamina Esor na mahang maki wahai de utle adu aikoi na ngasi rumita yengminarakadruba khudingmak sing ase maki wahai gi mapalane adu oiba targadi aikoi na ngasi rumita su pamina khiba maihoram pandu amma gi pada amma dagni nipan Hari baduda maharam padu ama amasung ani aduda Esor na taibang pan sembagi matang na mahan uthokpe ko hari basi mahaki thawai na Moses ki mapan ihenbagi mapanna matamdu lem Israel macha singda aduga hojikna aikhoi da aduga Bible asi pa mipum khuding makta Genesis chapter 1 Genesis chapter 2 pa matamda uba phange Esor na taibang pan ba sembi bana Now, Genesis ki 1 amasung 2, mayroon ki pandu ama amasung ani do irakpa matamda explanation ama iraba matungda in the beginning God hairakte ko. Mafam ase ai na hairakade khudingmak sing se ai le habana khoi unabani aduna in the beginning God hairakte. Adu how does Genesis chapter 1 verse 1 starts? In the beginning God. God Esor na Mahak lay haina haibasi explain tawnaba mathau aduga mathau tade aduga thoidok maram slade maram di Mahak lay riba amane aduga Mahak lay haibasi unanabagi dama yana desperate su oi Esor he just declare it aduna amukana Genesis pandu ama amasung ani da maram pandu ama amasung ani da laisembagi warol adu ekoi utliba adu Mahak lay haibadu uthokna na bidam amasung saki sabon pin na bidam as ai labs no unna bhona no sungda thaja aduna asi kan amda thaja bi adu gidam na te chila now saying God was declaring and God is declaring his existence to the people by revealing that he created the world taibang pan aikoi uriba sargamasung manam khudima sing ase man semen habadu upibagi mapana Mahak asi aikoi da lay habadu utlibane aduga maheron dagi na phono piba asida khudima sing tawriba se Esor lay habu unabagi da magnate adu Esor lay habadu lauthok libane khanghal libane aduga tahal libane isam samna kari hagane aikoi ani jab wailon pan taruk pada mari da shama adu kari hai hey Israel nakhoi gi Esor nakhoi gi Jehovah amakakne hear ye Israel the Lord your God is one. That doesn't seem trying to prove something. Esor na male unanabagi damag te utpa ugum na kay ude. He was declaring it. He's declaring it.
aduna ko ngasi numit ase tongan mafam Bible pada sine ko yengminagani adubu maru oina ngasi numit ase Esor gi existence ase ko yengminagadu ani aham badadi his existence aduga ani subadadi Mahak ki aseity or his self sufficiently existing hai jaga sing adu yengminagani aduna hai base ko yengminabagi damakta tongan Bible verse ne ko chat poiba tarang maru oina mafam ani da ko yengminagani ayang hosi pa thoksa khraba romi pandu ama padatani pandina kulhumdoi aduga Kongsan Bundum, Ahum, but the Taram in the Tarama. Hive, Anis, a maru in a sinumita, walk out to me again. As I say, in our house with the man, the clear or with hype is a guitar. Bible, Esor lay have a proof to Bonate, Adu Esor lay have a loud hopene, utopene. Aduga high about the Taz the boy, but target the Kari, I can park up Romans chapter 1, verse 20 to the Maram Aduna, Makoi, Napi Pam later. Esor si lay have a Tazadana, Makoi Tazada, the Nungan Naba, the missing at Kiboy, but targeted, they have no excuse. I don't know Supamina Krabaromi, but Amaba the Tani Pani, the Kulhumdoi power was done. Esor lay high have the proof though the buggy mahuta, Esor lay high have the Upan. Karamhana verse 18 the Karamhana Hawe, Esorgi Asauba adu. The revealing of God's wrath. Remember, Makoi Gipata Baduna Achumba Adu Tingba, Esor Ningdaba, Amasung Dharmas and me Punmak Esorna Mahaki May Hona Sauba Adu Sargadagi Pongdogle. Aduna Romeo Amagi but the Tarani Pandagina Kun Paubas the we see the existence of God stated. Esor lay high na habisi, Pazuna utopud upange. Aduga verse 21 and 22 pauba sida. Esor lay high na tazda ba misingi, apang ba adu. Saki una utoe. The folly or the foolishness of atheism proven. Aduga verse 23 sida. The rebellion of idolaters clearly presented. Lamti Lakwasingi Makogi Nunganaba Amasung Makogi Mangakan Basingu Mayek Singna Ikogi Imang the Utle. Now verse 18 the 20 powers of Yingsi. Esor Yasabu Utoli verse 18 the Karigidam Notaman Utoli the Canadano Mahan Utoli Magi Asau Sing Ado Achum Adu Tingba. Achum adubu namthaba missing. Adugai achum du kana namthai Esor ningdaba amasung dharma chendaba mi pumna magna. Karamba maong makon achum namthari budo karamba matan akon achum budo namthai achum budo chumme habdi khangaba adubu achum budo aine yaningdaba matamda. Ai lal habdi khangaba adubu ai chumme hana unanabagi damak ai lal haba achum budo namthai khoi miyoy singina. So that's how they do it. Makogi midmang achumadu uttabanate, Tabang Miavananga Masung Aingonda, Esor lay Hanabase uttabanate, Esor ama lay echo, Sembi Basabale uttabanate, I am missing sinner the way, the way get away targets. Adugumba missing at the Esorgi Asauba do Utokle Amasung Pongdo. Aduga I was still announcing Nasi Haying Tabang Pan Basin and Lady Bamake, Aduga Achumba do Namtari Bamake, Achumba do Namtari Bipum, Kudding Makta, High River Esorgi Asauba Asi lay. I don't have to look at it. I will come from the God is declaring his existence, not proving his existence. Verse 19. I do Esor's how was when I'm Maram Zabran is how Maram Loina Maktai, Kariginamono, Ham equip Esor and Hippocamus Kariginamono, Mahak put Haganaba, Mahak put Krunaba, Mahak Laminanaba. Mahak put Hoganzanaba, Adubuka, the way Papna Maram Oiraga, High Achum, I couldn't equip Lysema Puibon the book Kaure, Aduga Mahak Nasel Kudding Maxing as I could do Utpo Oiba targets, Numi Tolakpa Matamda, Numi Changba Matamda, Nong Tarpa Matamda, Kumbika and Hong Matamda, Kudding Maxing, Asibu, Sembiki, Esor, Mahang Equina, Mahapu, Ador to Bogimoto, Mahapu, Yengza Bagimoto, Adugim, Achumasing and Namtaraga, Ayasi, Ayi, Sor Bogumna, Nioy Basi Mahak. Katamak adum layer Madugi Wakala labor Mio even after it. Aduga high Badu Paul, the Maki argument as the Yamna makes in verse 19 Maram the Esor di Maram the Kangbayaba Adu Makoi the Kanganbire.
มีอ้อยแบบคุดิ้งมากอิสรเลยให้นะให้บะสิขังดินบกิมารำกรียมัตเลยเตไอ้เขาหลักมาทำนั้นนุ่มทุกเลยนุ่มไม่การสาวนุ่มดังยังมาทำนั้นท่าอุบพังเงท่าขนาดสาวทอมจากอุ้ยอดุกยังจอกกับทอมจากขนาดสาวประคิติสิงอุริเย็นิงท่ากิมาทำนั้นส่วนคราบนาปีอดุนะอากันมันนุ่มตะกี้เขาพูดอุบพังเงกระไรตะกี้ปังเลยit's announcing มีอ้อยบันดาการเลยบ่สิมีอ้อยบันดาเทคโนโลยีสมัสยามสมีอ้อยบันดาเทคโนโลยีว่าหังอิสรเลยบระเลยแต่บระนั่นเตอิสรเลยให้บดูยาเซอร์กาอดุกมาตุกินมาบูทิซบระอดุวังอดุมีอ้อยบปาบจินบสิงห์ดิกระด้วยอดุเท่าเดอดุกิมหัวตะกระด้วยมันอิสรมาคอยเดมาดูอุหันเบียขังหันบีบขังนั่นเตอุหันบีบสิibung mahang touบีบสิไอ้น่ะสิเซเมก็ให้ลาฟบขังนั่นเตอดุบุอุหันบีเรจินลาสิงอิสรเลยให้น่ะให้บสิไอ้ฮังน่ะพิสูจน์ตัวนั้นไปคนนั้นไปกิมันได้กันให้บตากระดิอิสรเลยให้น่ะให้บสิไอ้ฮังขังกระรำให้น่ะกระดิกุมบะนุ่มินะทอลปอยบตากระดิสากันนี่ให้น่ะขังบะดุกุมน่ะอิสรเลยให้น่ะให้บสิเอาไว้บมังนี่ไม่ได้เถียงเลยว่าที่พวกไหนเป็นคนนี้อาดูว่าจะมาในโซนเลเบอร์สิ he is there he exists and he exists อาดูอีบุงอมาหักนะมาหักปุกขังนะบางทีมารำขังนี่ว่าอามาสุงวันบิดการัมมาทำได้กิน verse 20แต่บางปานเซมบมาทำได้กินแต่บางปานเซมมาได้กินเขาหน้าอุบังงำเดมาหักกุนสิงอาดูเซงนะอุหันบิเรมาหักลมบนายเดบปังกลอามาสุงsorry มาหักลมบนายเดบปังกลอามาสุงอิสโรยบิกุนอาดูเซมกระปอดสิงอาดูกิมาปานขังบังงำเลอีบุงอมาหักเลยให้นะให้ไปสิไอ้คนน่ะอูเดบขังกันนะบกิมารำกรีอามาตเลยเตไอ้คนโหเลยบนนุ่งซาโซไอ้คนเทงเลยบนนุ่งซากิมังงาลอาดูไอ้คนจ่ายบจินจางอามาสุงไอ้คนหักจ้างไอ้คนที่ปุ่นเสียสิ่งอย่างมาทำได้ไอ้กินุปีไอ้กิอิจ้าไอ้กิมนุงไอ้กิมีอามาสุงน่ะเฮกนงอาลักปะไอ้คนน่ะสงหงลมซับมาทำได้บาซาร์ทุกมาทำอุริบันมีปุ่นคุยมักสิงการนั้นสิ่งเป็นการนั้นสาดีเป็นคุดิ้งมักสิงอาดูนะอิสโรเลยให้ไปสิมีบางทีมันพอมันอุดเลยอาดูก็จะเล่นเอาสิ่งหายแบบคุดิ้งมักสิงสิน้ำทับสิอิจำจำนั้นน้ำทับอามันเตอุหันบีระบะขังหันบีระบะภาพตาโนบิดมันตักบีระบะมันสุงตันบีระบะมาทำอาดูดาอาดูพาวเดนน้ำทับมันน้ำทันอาดูกุมนั่นเองไอ้คนมีอ้อยบ้านะปาบเจนแบบมีอ้อยบ้าสิ่งสิ่งนั้นอีบุงอมหักปุลเลยให้ยังเดบกิมันอาดูมหักเลยให้บ้าสิ่งยังเดบกิมันอาดูบุคุยมุสินโอเดนส์เลยบิบุงอมหักเลยเซมมุยบุงมันมหังตัวผมตัวกูมหังตัวเลยมหังอุปมตัวกูตัวเลยอาดูนะหายไปดูท้าจะได้บ้าอาจุมดูดูน้ำทารักเลยบุมีปุ่มคุยมักสิ่งอาดูนะโอ้นั่งเลยให้ไปจะคุยอูกิเดนี่หายนะหายนะ excuse กระเรียมมาตเลยเตนะไอ้บุเซมบีไปอิสโรมาช่วยเลร์มกันนี่แต่บางป้าจะบุเซมบีไปอามาช่วยเลร์มกันนี่หายนะหายบางที excuse มาเจ็ดอามาตเลยเตงานพิพัมอามาตเลยเตอาดูนี่สิอินเอาสิ่งพอแล้วผมมาสิ่งอุ่นพอหน่อยไปสิไอ้คนที่มิดมังอีบุงอมันมาที่อาจุมบสิ่งทำไม่อุหันเล่ขังหันเล่อาดูก็ตรงนั้นมันมีสิ่งนะอาดูอิสระที่ว่าเป้าสนุกแบบมีสิ่งไอ้คนที่ขังหันเล่อามาสมมติคนตาร์บางอาเซงบิสระมาเลยไบเบิลกิสระสิอาเซงมันอาดูมีสิ่งนั้นก็ได้มันอาคงเป็นสิ่งอาดูก็เจริญนั่นเป็นอิสระเลยที่ให้น่ะเจริญมีแม่มันนะมันนี่การีดมักตุนะไอ้คนมีแบบไอ้คนอิสานอิสากิอิสระแบบปามบะไอ้อันนี้บะอปามบะอาดูทุ่งหันนิ่งแบบปามบะอาดูไอ้อปามบะตัวแบบมาทำได้การน้ำมันเนี่ยเย็ดแบบปามได้บะปาบเจนบะนุ่งกันนะบะนุ่งที่ทำให้ปามบะมีอ้อยแบบสิ่งนี้ปาปีสิ่งอ้อยแบบนี้มันอาดูไอ้คนนุ่งกันนะบะสิ่งเลยอ้อยแบบตาร์สไอ้คนเนี่ยท้าจะนิ่งได้บะสิ่งเลยอ้อยแบบตาร์สมีอ้อยแบบน่ะยังนิ่งได้บะตานิ่งได้บะอุ่นนิ่งได้บะเลยอ้อยแบบตาร์สอิสโรเลยให้ไปดูดิไม่เอกเซงอาดูก็หายไปดูอาดูมันเลยไปดูตรงจะเป็นนั่นเดี๋ยวมังจะเป็นอุเชกอามาขักเลยมาขักมาขักหายไปอุเชกจะกันหายตากันดิมาการกุมมาหักปูหาหน้าบ้า or มาหักปูเจียนขี้หน้าบ้า attacker หายไปตากันอุเชกตัวนั้น attack ตัวนั้นเป็นหลักอุปตาหายอุเชกตัวนั้นลดไปหมดตัวมันก็จะหายตากันกระดิ่งตัวอุดบ้าอามากุมนะไล่งวยมันก็ยุ่งฉลาดก็ตัวมันเลยดิเจียนจะเจียเลยมาอาดูมาเลี้ยงเดี๋ยวไปเลยนะมาหาเนี่ยแบบตอนนั้นก็ไม่อันนั้นที่คำพูดดูมาหาขึ้นนี่อุจจาระอาดูก็มันก็มีสิ่งที่สุดเลยให้ไปคุย
ui adu haibadu uningde taningde khangningde aduga haiba punsi du len bagi mapal ngai ibdu karino isorgi nomantraga nomadi sodana phangla ga sawa ibung mang uthok pireba ibung mangonda tension jabagi mahuta mahak lairabasu laitabagumna tarabasu tadabagumna ngasai uchek aduna laingoi makok yungsellaga laibadugumna laiboi batagadi soina dum mang takani me bagi pap ase pona pada kunma thoim sum kuni thoi sita talak matamda kya gi mate sathi ba sum kya gi mate nungsininga aiba pap no haibde khoina mafam astu ubu phang khudimba sing se uhalle khanghalle takpire adu book of verse 21 here comes the folly of atheism atheist isor lay have a yad of missing khoi apang basing dasin marne mo khoi isor bu khangla basu mo khoi ma pu isor ni haiduna thagate aduga thagat ning basu leite adu mo khoi gi wakhal makhai su arem boirakle aduga makhoi gi apang ba pukning mamsal lakle nong phung ngan badagina numita phawbada oiriba khuding maksing asina isor lehan urpata hagasu isor leite hana haiba kamu sing sina kare hai leite karai no isor karai no worry ma kagle debate over matam sida atheism ma christian ma to na ba debate ne au the atheist na hangbo hangse isor eba ta hagadi utlu ne khoidam ta ane ura kan khoi thasage au the christian debate dun kare han high matam da isor lay aduga mahak masamak phongdo rakre aduga mahak la kare aduga me even heart kare ma God exists he came in the person of Jesus Christ but men killed him adune ai khoi mi bagi pap ki tukut chaninga eba nang amasung ai gi nungda ai khoi ne isor bu thazrengi mamang le ma pap adu gi tukut chaba adu ai khoi gi mitang ba aduna ai khoi gi amam ba aduna aseng isor adu bu u bagi mahuta mahak aseng isor adu ai khoi gi mitmang le bo ba jo hat pangam ba phaw gi pang adu le ba and that is how atheism works atheist have isor leitena thazaba khudimak sing asina kadwe isor leitena thazaba khudimak sing aseng bagi di makoi isor ga makoi masane mahaki aning badune apamba adune aduga hairiba sing ase atheism aduga atheist isor leite haina hairiba kangbu sing ase bible makoi gi mafam na pi ba mingthola makhak lei kaina da apangba sing thagri sei masing tara mari pada amada kari hai the fool says in his heart there is no God apangma magi thamoi thaje isor leite kari da makoi apangbo oribado achum adu namthabagi maramna aseng badu seng de han haibagi maramna aduga makoi isor bu khanglaga makoi gi pap adu gi kanjana bagi tanja leireba du phawda makoi gi wakhal adu kalhanja bagi thamoi du kalhan bagi mapana isor adu gi mayon duna makoi masagi mang takpa du ngai leiba mi ama oibagi maram makoi apang mane adugu haibasing isor yadaba mi sing isor lei haba yadaba mi sing ase yeng matam na thadaba sing khang mai oh ai khoi di isor lei haba yaba mi sing aduna khoi di khara pha mi sing ne aduna khoi da chau thok chana bagi khara lerm ha sil naw sing nate thazaba ai khoi su isor lei haba khang boi ba daras isor lei ba gum lei te ba punsing khoi matam lei aduga hair matam da khoi na tawri ba du kain ha ba tar ga te we are becoming or we are acting like an atheist and that is called practical atheism isor lei haina chinbana haidok jab oiba taragisu aina ngamba wangsa aina setpe phije chakcha aduga aina leiba mare aina agi mungmangda karam haina leiba aina thajaba mising karam haina loina ba ai wakal karam wakal khaliba khuding mak sing tobu matamda ichin ase isor lei haina haiba oiba taragisu mahak leitabagumna khaning ba khanba ngani ngama toning ba toba chaning ba chaba chaning ba chatpa lening ba matamda lenba khuding mak sing tobagi mapalna isor lei haiba taragisu leitaba amagum hingba punsi aduga that is practical atheism hairiba du isor lei haina hajab oiba tarsu isor leitaba amagumna hingbani aduguma punsi du nang amasung aina hingbo oiba targadi atheism ga khenaba kris loite khoiga sel now sing ai khoin isor yadaba mi sing adubu yenglakpa matamda a thajab amoina ai khoi gi thamoida lege dobus napal nate adubu no look pane
ꯑꯩꯈꯣꯏꯅ ꯈꯪꯂꯤꯕ ꯑꯗꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯂꯧꯁꯤꯡ ꯑꯗꯨ ꯄꯤꯕꯤꯕꯒꯤ ꯃꯄꯥꯟꯅꯅꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯏꯁꯣꯔꯕꯨ ꯌꯥꯗꯕ ꯃꯤꯁꯤꯡꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ evidence watpagi natte adugu makhoigi napal amasung makhoigi onna taina hallaba perverted or makhoigi thamoi adune Jeremiah bandu mapan bada tarung haibagi matungina makhoigi lam serana makhoigi thamoi sing adune karamba mong makhoigi thamoi na lam serana ri ba adu leiba adu leiteba amagumna adugo imang o gari amani gola ai hasana khangbo obita so gari na de la dum lepsalaga leiba adugumna lam serana ngangraba thamoi hariba adune aduga higher Stephen Charnock pastor emana sumaina hai aduga have quote tozarake all sin is founded in a secret atheism I would be a lord to myself and would not have a god superior to me Muslim Charnock higher atheism ki aduga haim atheism se kamu khana di ai atheist ni haina haig le mi myam le aduga thajaba singi marak tasu thajaba haina haim oiba tar su asigumba aron ba makal gi isor leiba adu yada mong hingba single aduga haib adu karina ai gi punsi gi mapu du ai ne aduga ai ngon dagi hena chawba isor ama ai hak le heningde haibas nang amasung ai punsi de udaba te jil nauseng ibungo ma ki wahina tau haina haiba wahi adu aina pamdabagi man tau khidaba matam sing leiki adu haiba du aigi ichil asina isor lei haina haiba bitar so aigi thabak nadi isor lei haina haiba du yadabagi punsi mahina han hengkiba aduna aikhoi khuding makta aikhoi Christian oikhba nang amasung aingon dasu isor leirabasu leitaba amagumna hingbagi punsi asigma practical atheism gi pap ase aikhoi da loina maglei chil nausing aikhoi gi thamoi da loina maglei aduga hairiba aduda aikhoi gi thamoi chang yengjaba darkar lei nang amasung ai thamoi karamba jaga da karamba punsi gi jaga da ai hangna isor leirabasu leitaba amagum hinglibage haiba hana phone ta matam loibe hairibadu ahan aigi nupi gi matam loina bada oibe hairibadu ahan aigi restaurant thabak tobu matam sing oibe hairibadu ahan na kana udam humna himma punsi oibe aduga hairibadu ahan ibungo mahaki wahai paba masung naina matam oibe aduga hairibadu ahan na aigi ichilina sing matang na wakhal khanba matang na oibe aduga hairibadu aigi wakhal na khanba amot wakhal sing khanba matang sing oibe ichilina sing akhoi minmang uba phanglaba atheism asina akhoi thamoi da leiriba practical atheism secret atheism adugi matang khu selanaba adugi isor gi pangal ni janang bida makte pibiba adugumba achaba tanjani chathunaba natte nol polen isor hin janang bida makte aduni chil nausing akhoi hanable nahang toba thabak aduna misina kare hosing matam sida karma Christian singi marakta su karigma khoi marakta nahang thang Christian and hajaba adu karma da thajaba oiba targadi I'm telling this to you are an atheist na isor yada mine marandi miyoi ba amana tawba thabak adugi matungina phangiba phol adu karma na natte aduna talib ko isor lei haibada aduga jel nasung nang amasung ai we are not the author of our life God is aduga thalaba sing mayam gi marak lei tongan motivational quote mayam sing gi marakta nan video matek video motivational video mayam marakta and hai bu kuing sing uru ai thamoi na ba phawe ai na Christian na khangba mi sing aduna su oh karma gi matang da man to man phangbane I am the author of my life you are the author of your life you are the one who is writing your life so write it properly seriously sila now saying adu thajaba amai pusina te thajaba amai pusina habide ai gi punsi isor gi ni isor lei mahak lei I haki punsi mahakini ai gi aning ba pam badu gi matungina ai punsi hingba nate ai asi lei kre isor na mahaki masana ba Jesus gi mapala alna ai punsi ai gi te mahakini that is how Christians live this life asimade mahek sina khangbiu karma na aikhoi gi punsi da apaphat purak panate aduga aikhoi gi punsi gi chemai sing ibanate God is doing it God who exists is the one who is behind this.
aduga haiba isor yadaba mising no kadawe aseng isor du khum jabanina mokoi kadawe verse 23 aduga mokoi na siba na isor gi mati mangabu siba na mi uchek sing makhong mari panba sa sing amasung mapuk na situna chatpa singa mananba murti ga onthonare ultimately isor yadaba aduna laimut lapai punsi dum chinge adu haiba laim murti adu laisang amada khurunba adu khak nate paisa hakchangi apamba mitki apamba punsigi napal thabak nupi nupa angang aduga mayamgi kai khumnaba aduga wangna thangatpa misingna sak khangnaba khudingmak sing ase asengba iswar ma leibadu yadabagi mapalna asigumba laimmuti lapagi punsi asalai chil now sing adu oibeduba natte thadba khoi punsina iswar lei adu khana khumjagadu mahakaktane iswar lei aikona thagadu mahakaktane iswar lei aikoi thamoina punem jagadu bodu mahakaktane adu how the khani yimna krabasi karino isor lei bible gi isor lei aduga mahak matik mangal ga loina na matik mangal chaona lei aduga mangal lei ba mare asi karam nong the mangal lei how is he existing hai ba dugi na makta khongchan bundu ahum du hang dupi chan bundu ahum tara hum du digina tara ga manga Lady Esor say, I give the Maromdomda Kanam the Lazadini. I give the meeting I would target the Ekamine Tony. I say, Mayamna, Sakang the command, I do mine Lady Esor nate. Hi, but Lady Esor say, Maromdomda mapung phana lecture the Lady Esor, Kana amataki mating, Dakar later, Kana amatagi, Tengbang, Dakar later, Adu Masa. Apumbada, Mahak Masada, Mapung Paba, Kuding Maklan, Awatpa, Amata Lake and Laby Shorn. I do high by the Moses Kim upon the Ishorna, high voice in Sadiku Yang. But around the high boy is going to come in Moses na Mongsong May Japa do Ure, the Ishor Mona is if you miss Lothor with the Makta. But Moses na Krihai. Verse 13 again. Mosina Ishor Haki. Yengu Aina Israel Machasing Chetuna Nakoigi Napa Napu Singi Isorna Aibu Nakoigi Napam the Tarakpani High Matanda Makoina Ingunda Maki Minkin I hang with the Aina Makoida Curriculum. What is go on? Is all hungry. Palcom things. Matam Maduda Isorna Mosidaki Aidi Oiriba Ayadane. I am who I am. Mang Haiki. Israel Machasing da Nahang na Hagadu Adu Asini, Nakogi Napam the Aibut Harp, Asi, Oiriba Ai Adreni Amuka, Isor Mosidaki, Nan Israel Machasing da Asumna Hagadavani, Jehovah, Nakogi Napa Napusingi, Isor, Abraham gi Isor, Isaki Isor, Amasum Jacob ki, Isorna, Aibu, Nakogi, Napam the Tarpani. Kariming Gogan Hamilton the Shorna Karian. I am who I am. Oiriba, Aidi Oiriba, Ai, Adre. How do you Josiah put the Punipan, but the Tarantay Papa Matan the day? I had the Ahoba, Amasung, Aroiba, is ordinary. I do high was unemployment, but Lakmat and the Christina, Punga, Aidi, Alpha, Amasung, Omega. Ahoba, Amasung, Aroiba. Still now sing, I coig Esor, Bible Esor Asin and Lady Bassi. Loman at the Matam Dagini, I do good Loman at the Matam Mahagli. I couldn't late to get Taiwan Pal, same thing among the Madam the Hype, the Queen, my husband of Ama Papa Matam coming away. Madam the High Targadi, Taibang Pan, Semlek Liba, Adu, Taibang Pan, Adu, Shem, with the Mark, the Taibang Pan, Adu, Shem, bringing Mamang the labor, Mother Carly. I in a port of a same, no, the Mark, the same with the report, Adu, Mangzil Thana, I lay with Carly. So it is already assumed God existed from eternity past. I look man labor more do high target, Marumapang, what like a labor, what is this? Theology alone the high voice, SAT of God and high, ASEITY, SAT of God. Atopolona the high target, what is SAT of God?
God's independent and self-sufficient existence. Haibadi, Esor ase Mahak ki damakte tengbang loi darkar leite, tengbang loi mathau tade, aduga Mahak ase Mahak ki mathak ta panminaba kanamat leite, Mahak khaktang adu Mahak ne, Mahak khaktang mapu ne, Mahak khaktang pangan bane, Mahak khaktang aseng ba nungsiba khudingmak sing ne, aduga haiba khudingmak sing se ichilinaw sing Esor ge character ko nainrakdu magi attribute khudingmak sing asida khwaidagi ningthijaba oiheliba adugo magi maguna mane, maram ekoi nainamirak Esor se hongba nai du bane, Esor se di aseng bane, Esor se pangan bane, Esor se nungsiba, Esor se apha bane, Esor se papya bane, Esor se asaw bane, haiba gun sing edu karai dagi Esor tamna pono tam mapam karim tlaite Mahak khudimuk sing ne. He is holy, He is love, He is sovereign, He is everything of what He is. Mana tamlubasu leite, tamsilubasu leite, tamgadabasu leite, khangnaba honarubasu leite, aduga khangnaba honabagi darkar lebasu leite. He is what He is. Hai bây giờ coi mía đi ở cái quá khơi là đi làm mà tầm này làm là lum na thôi mà làm coi tầm mà đại ca lại mình này coi tiếng bang đại ca lại mình này coi marup đại ca lại mình coi nupi đại ca lại mình coi nupa đại ca lại mình coi icha đại ca lại mình này coi cái này cái mà tiếng lại đại ca lại mình này đó Esor cái mà đang làm mà tầm đi he don't need anyone, he is complete in himself. Mahak masasi masangon na mapung pura phaje awan pakari मतलब लेते मंगोंदा adu oiba taragadi wang me oh adu tar kari damak tu Esor na man ta man se mi se kari damak tu Mahak na mi be se mi se na sing mapang wat pakinate adu Mahak ki aphaba adu uthok na bidam it's for His glory magi matik mangal gi damak ni adu keno khwaidi Esor darkar leiriba adu ai khoi ne ai khoi se Esor na darkar le bigi man se banate ai khoi yaw de Esor se waga do ba ai khoi yaw de Esor se kap ka do ba ai khoi le de Esor se thamoi mathumara ha ko do ba kari amat leite. He is full in himself, he is complete in himself, he is that God who worship, he is God who don't need anything from us. Mahak same kraba sing dagi aduga mi be non engon dagi kari amata Mahak pam de aduga darkar leite ira thauni darkar leite katpa darkar leite thagatpa darkar leite ekhoi dagi karim darkar leite har be khone karai do phangi Paul na Athens ta imo ma ki wapaus na modam da thagat pangong sa sing thaba pandup tara tara kare yengse mar pangong sa sing thaba pandup tara tara pada kun gamari de yengse. See, I can't mean even a can by Esor down a can walk as the adukimating Maro. Marandi, Esor can kang with I couldn't up wapau, kang bamatam the su. I look, I couldn't punch around Kumasi Matang, so I could harrow with the harrow with the organ. Maran echo yaw to the source yamna teli molina ba aduga yamna pangan son ba sondam nandam ba amag utpam mayame not this is nothing. It is not. But I couldn't take it. High be source. Karam besor no taibang pa naman sumadu lebe pot khuyung bu sembi mapu ne adu kaino Mahak se atiya amasung malang mapu oibagi maram na miyoi bagi khutna saba sang singda Mahak na leite Mahak ki dama kariguma awat pa leibagum na miyoi bagi khutna Mahak bu thawul tawbasu natte marni Mahak na mi khuding na thawai nungsa sor amasung pot punamuk pibi aduga Mahak na I amata dagi miyoi bagi jati khudingbu malem gi laimai punmak te laina basendeki Mahak na kum thagi akak na matam amasung makhoi gi laifam gi ngamkhai sing lepki masi Mahak ti aikhoi punmak te gi lab na laitrabasu miyoi bana ibungobu thijanaba amasung khudna maduda khangjanaba amasung Mahak pu phangjanaba phangjaba yanabani mamdi Mahak ki mapana aikhoi hingli lengli amasung pale masi nakhoi nasama ki seireng iba man hai kibu mani aikhoi di Mahak ki macha sing ni aduga aikhoi Esor gi macha sing oibni na Esor adu mi oibagi hai sing ba masung wakhanna semba sana lupa amasung nungi muti ama gumbani haina aikhoi na khaloi da bani maram aduna khangda matam adu Esor lamthok pire adu bauji di Mahak pham khuimak leiba mi purna pungning hongna ba yathang pirsi mamam sida pon hai be Esor gi oiba maguna do hamsida uba pham sil naw sing Esor asi nang amasung aina thagat boy bata agadi magi matik mangal do han thagado ba kari mat leide marandi Mahak asi matik mangal do gi mapune
Mahak Tauzagi Mapuni, Nungsibagi Mapuni, Kuding Maxing as Ikoina Uriba, Apapa Bible as the Uriba, Apapa Kuding Maxing as Haura Pamamasung Oriba, Amasung, Haiba Kuding Maxing, and Piriba, a what per late and a thing Togliba, Loiba Naidana, Mangona labor is sort of asking is sort of this God is self sufficient. I do it better. Higher resource in Ibriapan Taruki, but the Tarahum do it again, but the Taramanga sum Kare, Hebrew even Upadana. Tarahum in Taramanga. Kare. Mam Esor Abraham the Wasak Pada, Hena Chauba, Pandana Wasak never late the Bagimam Mahak Masamak Pandana Wasakuna, Hierarchy. I didn't have to soil in a board beginning, and I didn't have to Yamangani. Asumna Abraham Matam Kuina Kang Hain Batunda, Wasak Badu Pangzaki. Esor Abraham the Mahak Pinabigate of boards in the Wasak button. I couldn't take it away, I couldn't Wasak Matam Niamata. I want to get a chow what it was say. Imana Saki, Ipana Saki, Satan Saki. See? I couldn't was a carry the Magdalene and a war, I in a high with a sword and a pea and I wouldn't know the Magdalene. I think Esor the Abraham was a Kumatanga. Mangon the Gena Chauba, Mangon the Gena Wang, Bacana, Amata Kari, Amata Ming, Amata later Maramna, Mama sang the name was it. This is who our God is. Mahak I koi the gi, I koi katna pot, their Kali Bisonate. I do a man cut and give them hypes, I koi haround with the Magdane. Maramdi, I koi a darkar, I koi pot curry, I'm not a darkar like the Esor the game upon the cut and never give some pea and never Tanzai don't want to pinny. I koi in the market born. I don't tell you now, I koi a high book cutting moxings. Esor labor source my it's something labor, Mayam the geekery high. Chahigi, a cane port, Karpang, Lady Sormanate. Aduga, Mahak missing Walaga, missing comes in the way of the Lady Sornate. Mona or Kariamat later. Aduga Mahang, I call the Kariamata demand over the buslete. Mahaki Kaida Awapa Kariamat later. Aduba couldn't if it's a sing in a crab, higher by Esor as a demand over Gimota pit hawk by Esor. Pungning Hong in a Tazibagi Mapan, Mangon the Tanzak Mipum Kuding Maktegi, Mahang Piu Haina, High Gadova, Aduga Mahaki, Langay Hang and Nabugida Makta, a demand over the Lantum Kariamat later. I do a target. I couldn't make it. Bible resource lay. Aduga Mahagasi, matik mangal, chaona, amasung Maromdomda, mapung, phana lady, short hand hibison. Carino equida, Nangamasung Angonda. Tangning libase. Karigam nang amasung, I want the Esor lay hand have the Taz of Amo in a punsi him matan the Yawn Matau Taribase. Handed. I could not know with the Mountain. When there could be Punsina or riba, Chat liba, Char riba, Aduga, I can like a cooling muxing, I say. Aduga, I in a tabuxun with them on the labor pangal cooling muxing, I say. Sure than a pin of Mahak labor in Maramna. Mahak labagi maramna, I hang labagi maram labani. Without God, there is no purpose in our life. But as there is God who exists, our life has its purpose. I could no nabagi the makani. Chafona with the makanate. Anisubadi. Ibung Mahak labor of a targadi. Nangamusung, I hagi punsine hing bamahing coding magda. Ibungo Mahak lay having wakaluguluna, I coin a hingba, adu Esor Pame. God wants us to acknowledge Him in all our ways because He exists. Adu Esor lay haina hai base. Nangamusum aina pap togana kalak madamda, Amasung papi wakalu kalak matamda, Nangamusum aida market ku sell hanabagi, achumbamane. Ramdi Esor lay boy batargadi. Mahak Pabia the Bishon, Mahak Sweden Wayan, Adumana Wayan boy with targeting. Pablogi Man Warlak Matamda, I coigi, limbs of him, Maram Grandalite. Aduga, I couldn't pop, though, never collect Madam, some pop the woman, Esor lady has a coigi warning or Batar Tarabasu. Esor lady high hibison, I could warn Matamda, I could put up.
Maramdi ichil now sing. Isor thazab atheist in habegum. I call you punches the accidentness. Adagidi I call or level kudimak sing as the accident among the Tolkien. Karigum I call you punsi, Nahaki punsi, adu yongoma the Gilakpa, aduga, Karigum Bakar Pokai, but the Tolka punsi, accidentally Tolka punsi over the Karigi the Mountain like Tamudito, Karigi the Montano, Tabakano, Karigi the Montano, Church Lak the Boogimar, Karigi the Montano, Jesus Book, some Prabun and Tazak the Boogimar. No, nothing. I call you punsi, Nangamasung, I give punsi, accident, I call you young all commission at there, Adu Isor Magnus. Mahaki Kud Magna, Laypul Adubu Piraga, Mahaki Ahing Mosor comes in Midna, Mahaki Kutsem Singi, Maratagi, Quadi Ningtizaba Maonga, the crowning glory of his creation. Adonis Habu Nangamasung, Aigi Punsini, Adu over the Aigi Punsi, Awab Orbis, Nuaba Orbis, Kuding Mak, sing Adu Tazaba Nang Aigi the Makadi, Maondagi Lapanga, Warp Matamsu. Put happened. Isor later boy with targeti. Aina lam tarmatam the canan, Aigi Aran Badu, Achumanakan Upiracane. I have missing the guys and go hang and be matam the high Badu Achumba Adu, nine never gets with the lady with target. Later, Karim extend or target. Nothing. Isor lay begin harmony. I would Tazaka by quality, Henha like Kariki the Mountain have a target. Isor lay, Aduga Mahak, I see Mahaki Matasing in the Makta, Makun should be missing the Mataba, couldn't maximum Panda with the Sweet Isor have a come with a partner. I want the Awa lag lebasu. I want the Ning to the sing labor with ours, couldn't work sing other. I will sing with Isordana. I will can be Isor Aduna. I pan with them. I'm so mind with the Mardim, but have a couldn't work in Subi behind a high with the partner. What happened? What happened? Isor learned the boy with target. Nazapam Karim at Lady Devon Panda. Marandi port Kudingma. I nupisu, I chasu, I inum manumsu, Kudingma, Paisasu, Lantumsu, Garisu, Marupma Pangsu, Sangasu, Ikatimsu, Kudingma, Mang Banaiba, Loy Banaiba, Hong Banaiba Nagdane. At the Lang Banai that we saw, Mahak lay Begimana, a Huipodahum John. I do a Kudingmak sing Asina Maram Oraga. I sing with Mahak lay Marana, I coina, Mahaku, Krum Jodoga. I could punsi Kuding Magna, I could punsi Zaga, Kuding Magna, I could Wakal, Kuding Man, Losing, Kuding Man, Pangal, Kuding Magna, Mangonda Kurum, but the matik joy. Aduga. You don't know about it. High be sora see. I want the Kariamata Darkar later, ba. Aduga, I yelled over targets, Mamon Hantagadu, Kariamat later be sure of Marana. I could Mangonda confidence. The confidence in God who needs nothing from us. Marandi I Tazabo Targeti, Asi Katlu, I Nang the board being over Targeti, Asito Rohana, Adam High Bisor Makuila and Boy Targeti. I could them Bisor, the lie Bisor more Targeti. Adugumathanta Labangam, the self sufficient or the mapung part of a complete or the Bisor and Boy Targeti. I could Awabi, Awaboy. Adu I could source. I could a pea with the Mahak, I could be hen and PB sorning. Man market Mazan Pado, I could the Magda PB. I couldn't on Pubucarim later. I could get Taibang Pan label, could the mug sings, I couldn't sort of PB about a port Karim at later. Marandi, even Mahak could PB a crab board, couldn't mug sing a cigar. I couldn't on the Pizza Karski and board with target. Quite people marking when PB sings. There is no such thing as great thing which we can give to God. Everything is too little. I tell you now sing. Isor labor maramna. Nangamasung Aingondagi demand to Budukarino, Mahak Pukangba. Amasung Mahak Pukangna Punsi Hing Baduni. Aduga high basi, Jeremiah Padu Mapangi, Pada Kulhumdo Degina Kunmari Power that makes in a Karmanai. Jehovah Nasum high, Asing Bamina Mahak. Losing sing hadn't of the sunu. Akan Bamina Mahang Pangal, Kali hadn't of the sunu. Aduina Kunba, Adunasum Mahak, Masagi Maramatum lay hadn't of the sunu. Adubu South of Mahak Aduna, Maramas of the Karidamakan, Karidaman South of Kudo, Madi Mahang, Wakal Tabada, Amasum Aibu Kangada. Malem the Ling de Vanungsiba, Wayan. Chumba, Amasung Hermatin Matabak Tobiriba, I did Jehovani, Maramdi, Hiram Punamak, Asida, I Nuaze, Jehovah Nahai. Other children now sing
Esor leiraba maramna Esor khangba se nang amasung aigi ithoni Chil now sing hanos hijakraba duguna the chief end of man mi mai khoi gi punsine hinglibagi maram ase leiraba ibong ma adu thizana bugi damakne thazab daba sing nasu ibong ma pu thizana aduga thajagraba ai khoi nasu ma pu thizana maram de kari hai mathi pandu tarupada kuntra humdoida Amanda Kun is showing Holy Bams Magi Dharmas and Badugu Tiu. Esor Tiva Hibas, Taz by Cookie the Makdi, Jonathan Edwards and Hibagumna, I could get Nunti Nimit Kudingi Itone. Esor Labor and Mahapu Tiba Adu, I could get Tony Chili Nossing. I could say in faith the park of Adugumna. Esor say Aduki Matik Chow, Aduki Matik Pangale, Aduga, Mangal, Pangmangamba, Aduki Yan and Latin Labor Esorne. I could get Losne, could Gana, Kangamum de Adu would target say, Asigi Esor Asina. Mahakpu Tiba Pangana Bagidamaka. Mahak and Makatangar Masan about listening among the Tabirakre. Other Karimaki Market Shubu Kang River can be a Pang River Christian or River Marubia or Asnag from the Hasning Nahang Isorbu Tiba or Topani. Aduga Nahang Isobanagi, Punging a Tisa boy with Agadi, soid in a Pang and a hacky, hiding with a Tibu. Soid in a Pangani. Aduga Karamhan Hak Tigani on Hana. Mahak thine bagi de mak ching ne bagi darkar laite chara hele ka dhyan na bagi darkar laite mahak phang na bagi de mak chahi lising ani man mahak tangar machan pa sukri thabi rakre mahak adu pap amate yaud na mahak hengke adu ga papi nang ai de mak mahak sikre adu ga mahak Siraga Pumla Humni Subunumite Hingat Cred, Sarga the Kakre, Amukan Magi Missimula Wulakani, Hiriba Christa Sigimapana, Nahang, Isorbu Pangba Ngamgani, Isorbu Kangba Ngamgani. I haki no look to anybody. Mapu Pana Balalabu Uchek, Aduna Tien Bagimota, Lango the Mako Yunslag Labor Adugum Natana, Isor lay hanabs in Hanatar. Aduga lady be sure si Maglabs, Utoyabs and Hana Kangle. Aduga Aran Kum Gidamakta, Mapu, Aran Kum Gimon Kang and Gidamakta, Matanapa Pinebi habs and Hanatari. I don't know. Karigaman Hanga, Wapawas the Taraga, Nana Pugning Hong and set crib over Targadi. Aduga Nana Christia and Seek over Targadi. Nahaki Ganzanavam Amatalate. You have no excuse. Aduna Christ bun hai kan bima pu musung prabu na thazabi pap tagi pung hongduna aduga thazabi sil now saying Esor lay aduga Mahak mapung phana Maromdomda lepjana lay akhoi da makadi haibasne khoi thamoi chakot hanse aduga akhoi punsila leiba pap sing di pung hongse aduga haiba leiba Esor sibu thogan jase Mahak bu khurum jase Mahak ki damak de hingse Maramdi Esor bu Kangba, amasung Mahak bu Hingba, Asidagi Hena Tongjaba Karia Matalate. Pausna Kunu Padun Habina Karino. Kudding vanity is all vanity. Tevang Pans labor, Kudim Arembagi Aremba Natane, Adabu, Esor bu Kangba, amasung Mahak Kinetsaba today, Tongjabane. Ranados. Esor Nahak na ikhoigi phamda nahak le heba phongdo piram da targadi ekhoi na bu khang na gi pangal leite maram de ekhoi lamang nar be yaw singne mit tang la ba singne adu na na ke phongdo pire adu na na ke bu phong gi ba khakung na ekhoi kan bi ba gi mong su phongdo kuna na pa su Christ gi ma pa na amsana bu thagache prabhu haukraba koi punsi sing da nahak le heba khona khang la ba su Nahak later Amaguna. I could hink of Punsi sing Adu the Makta Hadoxi Pamadu Pap ne Adu Equi Hyber Pap sing Adu the Makta Nahak in among the Lal and Haze. Do I quibble copy? I have a copy. Professor Lemhoriba Punsi Sina Nahak lay have the Kangs of Bablana Loiba Night of Asa Adida Hings never came Mupambi. Prabhu Nahak Aikoi Asani, Nahak Kui Changjapamni, Nahak Labor Marana, Aikoi Tazabasi Amang Winate, Nahak Labor Marana, I couldn't Tazari Basi, Oi the Pada of the Nate, Asengba, Achumba, Laiba, Ibungo, Namon that have seen. I could Punji Hinjamatamda, the Umpansanang in the Oana Kang Matamda, Aduga Punsi Asida, Owana Sinting Naramatam the Suprabu Nazapam, Potapum the Kubu and Prabhu Nahak lady have a hydropotana, Tazabun and him Punchi, a Kubu and Chakotambi.
ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯋꯥꯡꯁꯅꯨ ꯑꯩꯈꯣꯏꯅ ꯅꯦꯝꯁꯅꯨ ꯑꯩꯍꯥꯛꯅ ꯅꯦꯝꯁꯅꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯖꯔꯕꯅꯤ ꯑꯥꯃꯦꯟ